पीजरी Manipur na malemgi maming leiraba sanaroi kaya puthokpa ngamliba ase aikhoi pumnamaki oina chauthok chaningai ni haina Governor Ajay Kumar Bhalana phongdokre Atopa state singdagi lakpa mahairoi singna triple IT Manipur da mahai tamba ngamlaga Manipur gi mahairoi singna mapan lamge triple IT singda karigi mahai tamba ngamjibanu haina Manipur gi Governor Ajay Kumar Bhalana phongdorakli Arambai Tengol gi Luching Purel Korongan ba Khuman Luching ba Arambai Tengol gi team amaga Governor Ajay Kumar Bhalana nga unakre Governor na masagi mingchat tan na bahot na bada anauba laingak ama sem na bakaidong nungda pamloy haibase khangna MLA sing na thabak tawba chumgani haina amuko gi President Phairoijam Nando Luwang na phongdorakli Tha kunmathoi hena chatharakliba Manipur gi irang asida miyoi kaya na masa gi tongan ba narrative kaya putoktuna lana uhanna ba hotnarakliba ase laibak thibani haina kokomi gi convener Khuraizam athobana phongdorakli Amadi SSLC examination ki question leak oikhiba du gamari leinana Department amasung cyber crime na thizinna ba khangankre hauzik fawbagi oina exam cancel tawba leitri haina Bosem gi Secretary S. Lalna phongdorakli